Lakhipuronline puthokjaba March ki tang tara sagolse nimit ki Khomjinba Pao tabirasi ahanbada maruoiba Pao Municipality Mikhalda Lakhipur amasung Sonaida BJP na mapungoy na mai pakre Khundrakpam Ongbi Radha Devi na handak Barak Tampak Award lising ani ka kunithoy phanglakpada haraw nungay ba phangdokre Assam University na Manipuri Department ki Research Scholar Yumnam Ibemcha Devi da PhD degree pikre Cheksil Thaurang lokhatpa oina Jiribam District na konma mafamda CRPC ki section chamaga nifumari ki makhada athingba thamjinkhre Matam kharagi oina nongmai kapa leptuna Birebak macha sing Ukraine ki sahar sing dagi puthokpa yahankhre Mai pakna changeng chathaduna miyoibagi hakchangda okki thamoina mahut sinkiba malemgi ihan hanba miyoy David Bennett Laikhidre amasung Assam da miyoi ahum COVID positive oi pathangnakre laichara sina ngarangsu miyoi amata sikibagi paw leite Haujik mapungoi ba paw tabirasi Barak Tampak ki jila ahum da pangthokiba municipality mikhal gi result lauthokre Cachar jila gi Lakhipur municipal board ki apunba ward taragi mikhal da BJP na nipan Congress na ama aduga independent mirep ama na mai pakle Lakhipur Khuman gi ward number 9 gi BJP gi mirep Leisungmam Robindro amasung ward number 10 gi independent mirep Arambam Jayasri mai pakre ward number 10 da independent mirep Arambam Jayasri na mahaki naknaba lamba BJP mirep Bani Tombi Sharma dagi subna tagi vote amakak henduna mai pakhe Jayasri na vote masing chaniga subna nipan aduga Bani Tombi Sharma na vote masing chaniga subna taret phangkhi Ward number 9 da BJP mirep Leisungmam Robindro na mahaki naknamba lamba Congress mirep Leisungmam Sarat Chandra dagi vote masing marfutra manga henduna mai pakhi Robindro na vote masing chaniga marfu manga aduga Sarat na vote masing chamaga marfutra phangkhi Miyam na khalli ba sumoina mapung phaba seba phangba ngamba ai ko jaga ai kaje thank you thaka chari thank you एक वोट में मैं जीत गया ना 1000 वोट जीतने से एक में जीत लिया ये बहुत मेरे खुशी है वार्ड नंबर 8 ता बीजेपी की मिरेप मृणाल कांति दास न महाकी नकनबा लंबा पुलोक ज्योति दास तगी वोट मसिंग तरा निथोय हेंदुना माई पाखे मृणाल कांति न वोट मसिंग चामगा हुंबुतरा निपान अदुगा पुलोक न वोट मसिंग चामगा हुंपुतरुक पंखी वार्ड नंबर 7 दा बीजेपी की अजंता देव न महाकी नकनबा लंबा मोमिता सिंह दगी वोट मसिंग 53 हेंदुना माई पाखे अजंता न वोट मसिंग चनिगा निफु मंगा अदुगा मोमिता न वोट मसिंग चनिगा सुबना निपान फंखी वार्ड नंबर 6 दा बीजेपी की टिकट तानारम लगा फंगदबदगी कांग्रेस मिरेप ओइना चोंगथरकिबा अमित दास न महाकी नकनबा लंबा सोपोन पालदगी वोट मसिंग 53 हेना फंगदुना माई पाखे अमित न वोट मसिंग 440 अदुगा सोपोन न 495 फंखे वार्ड नंबर 5 ता बीजेपी मिरेप रूपा सेट्री न महाकी नकनबा लंबा अमर गुरुंगदगी वोट मसिंग 45 हेना फंगदुना माई पाखे रूपा न वोट मसिंग 150 अदुगा अमर न 195 फंखे वार्ड नंबर 4 दा बीजेपी मिरेप संगीता नागना महाकी नकनबा लंबा स्मिता पालदगी वोट मसिंग 103 हेना फंगदुना माई पाखे संगीता न वोट मसिंग 439 अदुगा स्मिता न वोट मसिंग 239 फंखी वार्ड नंबर 3 दा बीजेपी मिरेप कैलानी दत्तना महाकी नकनबा लंबा फरहाना बेगम लस्कर दगी वोट मसिंग 39 हेंदुना माई पाखे कैलानी न वोट मसिंग 403 अदुगा फरहाना न वोट मसिंग 293 फंखी वार्ड नंबर 2 दा बीजेपी मिरेप गुंजोन कोरना महाकी नकनबा लंबा हाजिरा बेगम लस्कर दगी वोट मसिंग 219 हेना फंगदुना माई पाखे गुंजोन न वोट मसिंग 192 अदुगा हाजिरा बेगम न 213 फंखी अदुगा वार्ड नंबर 1 दा बीजेपी मिरेप सोमपा दास न महाकी नकनबा लंबा ओइरिबा सेली पालदगी वोट मसिंग 119 हेना फंगदुना माई पाखे सोमपा न वोट मसिंग 492 अदुगा सेली पालना वोट मसिंग 213 फंखी असोम दा सोनाई म्युनिसिपल मिखल की वोट मसिंग थीबसु ngarang loisinkhre म्युनिसिपलिटी असigi apunba ward 13 दा बीजेपी न ward 3 ता mai pakhe ward ahumna AIUDF na aduga ward anina independent mirep na mai pakhe Manipuri Bosti Maira Paibi Kauhatigi Founder Secretary amasung Manipuri People's Front Central Committee Kauhatigi Executive Member su oiribi Khundrakpam Ongbi Radha Debina handakta
Barak Prerona Award lising aniga kunithoi fanglakpada Manipuri People's Front Central Committee gi maigedagi Manipuri Samasta mahaki khudol amadi mahaki thauna lingjelbu singtharaduna President Yengkhom Upendra amadi Secretary Laisungbam Inga Nganbana harau tayamba phongdorakli Sagapam Gauro Ningsinglup Lakhipurna sinduna Laikhidraba Ningtam Lanmi Sagapam Gaurogi kunhumdoi suba nonga kumon gi thoram Binakandi thongkhongda ngarang pangthokre thoramda lupki President Ingudam Kantana luchingduna Laikhidrabagi saktamda leisu amadi maira kaptuna ikai kumnakhi matungda pangthokiba mifamda Ningtam Lanmi Sagapam Gaurogi maramda Huirem Manimhon Ingudam Binod Rajkumar Sanahal TH Nalini Khaidem Gaurahari amasung Dr. Yengkhom Rajbihari na chingba miyoi singna wa ngangkhi Assam University Silcharna Manipuri Department ki research scholar Yumnam Ibemcha Debida mahaki thesis Barak Tampakta Manipuri Lamitlon haiba asida PhD degree pirakre mahak Professor M Rajendra Singh makhada research work ase chathakibani Yumnam Ibemcha Debi Bontorapur Mamang Laikai gi Sinam Dilip Kumar Singh gi loina bini mahak ase Naharup Awang Laikai Imphal gi Laikhidraba Yumnam Nilamani amadi Thambal Debi gi machanupini mahakna PhD degree phanglakpa asida mahaki imung manung mari mata singna harawa phangdokre Jiribamda ingtapna santi laina hingbada thokhaningdaba thodok tholakpa yabagi jingnaba leibadagi Jiribam district na konba mafam singda jila asigi DC W Malem nganba chenglaina thokpa cherol amagi makhada CRPC gi section 194 gi makhada athingba khara thamjinkhre Mars ki tang mapan tara mathoi amasung tarani thoigi numidangi pung taruk tagina ayuki pung taruk phawba Jiribam district amasung Lating Khalgi area da athingba silaigani hairi athingba sina maram oiraga hairiba mafam sing asida mi manga dagi hena punba aduga asokapan thoganba yaba kusukulai pubadasu athingba thamkre government gi official sing tangai padana changdaba yadaba potlam sing media gi miyoi sing amasung special permit paiba miyoi sing di hairiba athingba sidagi komthokani COVID namaram oiraga international flight thinglamba adu thasigi kuntaretagi amukhana pairagani chahi anirom lepluraba matungda amukhana bharatna malemgi ate leiba 38 ka mathau tawba horagani adumoinamak flight ki bhara hanadagi khara taraba yai haina panari malemgi leibak singda COVID ki phibamna khara safarakpaga loinana leibak ki tongan ba stakeholder singa khanaraba matungda international flight amukhana paithok paisin gi ware basi lobani hairi Lan nangliba Ukraine gi sahar mangadagi ngarang Bharat macha yauna atei lebak singi miyoi sing hairiba sahar sing adudagi thorakpa yananaba akhanaba thorang ama lokatle hairi thorang adu ngarang ayuktagi matam kharagi oina nongmai kapa leptuna mireibak macha sing Ukraine gi sahar singdagi puthokpa yahalle hairi Operation Ganga gi makhada makhatana Bharat macha sing puthokpagi thabak makha chathari Mai pakna changeng chathaduna miyoi bagi hakchangda oki thamoina mahut sinkiba malemgi ihan hanba miyoi David Bennett Laikhidre mahaki mathau pangthoktraba thamoi adu oki thamoina transplant tawduna tha anirom masamau phana leiramlaba matung ikhang khanghodana University of Maryland Medical Center da haukiba lebak pokpa numita laikhidabani mahak masagi chahi 53 sukre mahak laikhidabagi maram chapchana phangdokkiba leite Haksel loisangi paw matungina Assamda haukiba pung kunmarida miyoi lising aniga humpuda changeng chathakibada miyoi ahumgi masada COVID-19 anaba thengnakre laichada sina Assamda arangsu miyoi amata sikibagi paw leite Manipur gi haksel loising na thokpa paw matungina miyoi tara ngarang COVID-19 positive oiba thengnakre positive oibagi chang chada 0.8 oiri laina asina Manipurda ngarang miyoi ama sikre Aroibada maroiba paw amukhanna Municipality Mikhalda Lakhipur amasung Sonaida BJP na mapungoy na mai pakre Khundrakpam Ongbi Radha Devi na handak Barak Prerona Award lising ani ka kunithoi phanglakpada harau nungaiba phongdokre Assam University na Manipuri Department ki research scholar Yumnam Ibemcha Devi da PhD degree pikre Cheksil Thaurang Lokhatpo oina Jiribam district na konba mafamda CRPC gi section 194 gi makhada atingba thamjinkhre matam kharagi oina nongmai kapa leptuna mireibak macha sing Ukraine gi sahar sing dagi puthokpa yahan khre
mai pakna changeng chathaduna mioi bagi hakchang da ok ki thamoina mahut sinkiba malemgi ihan hanba mioi David Bennett laikhidre amasung Assam da mioi ahum covid positive oi pathangna kre laichara sina ngarang su mioi amata sikibagi paw laite Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare